Awang nongpok ta ahanba oina state asigi Jawaharlal Nehru Institute of Medical Sciences Jnims ta revision surgery knee mega prosthesis mai pakna pangthokpa ngamlai Jnims na ana-layeng gi lamda meeyam da piriba kanaba shing asi loubiyu haina Jnims ki Director Professor L Deben na phongdorakli wafam asi Jnims ta revision surgery knee mega prosthesis mai pakna pangthokpa ngamkiba aduga mari leina ngasi Jnims ki A block ta leiba conference hall da pangthokpa paumi singa unaba amada mahana phongdokibani operation mai pakna pangthokhre patient amadi institute asigi ortho department gi doctor sing yauna pangthokiba paugi mifam aduda Jnims ki Director Professor L Deben hai kumja lising ani tara ka tare tagi hogdune state asida ahanba oina hospital asida knee transplant pangthoki ngasi fawbada hospital asida miyoi sani gi mathakta knee amadi hip transplant tawkhre hospital asida center amadi state lengak na miyam gi damakta semkiba health card ki kanaba sing miyam da mapung fana fanghale health card asigi matengna laying chatabada sel sanghande hospital asina miyam gi ana-layeng da piriba kanaba sing miyam da loubiyu amaromda layeng ba matamda doctor amadi patient party gi marakta pau fauna bawat padagi nuaitaba thodok sing adumak thokta banate doctor gi maikai dagi khangna tawge yauna aran ba thabak sing tawkibadi leite hospital asida ngasi dagi hongna masa sahi nimpurom surabi singjamai maibam laikai boroi makhong dagi thabaton kobi nupi amasu knee transplant pangthokna bathorang paikhali mahag asi atopo hospital amadagi state asida layeng bangam naroi haiduna mapalam da sanna ba khanghalakraba miyoi ni hainasu mahagna makataki koi yamna thamoi sengna Jnims ki site ki tawjari bani public ki khanjaraga ngasi maksisu sumain tawdana koina koi gi conference ama lai koi gi tasengna koi patient unareraga patient party ga doctor ga Jnims ki authority ga sumaina ma lai haina pawji tabi bedagi patient ma lai mak se koi Jnims na taba atopo hospital le yengma matamda koi Manipura yengba sungam ngamaroi Coimbatore da Chennai da chatlu Tamil Nadu chatlu ina refer tawr ei adu paisadi lejade kamain tawni na aingona pawsi pirpadagi masi akhoida tawba ngamgani पैसा स्कीम तब पुथोक्तबिदा पैसा स्कीम तब पुथोक्तबिदा अखोई जो चीफ मिनिस्टर की हक्सेंगी तेंगबान कार्ड लई मसीगी स्कीम सेदा व्हाटएवर अचंग पैसा जे पेशेंट न पुथोक्तबिदा कोई तौरगे है ना खसी प्रेस मीडिया के थ्रू दा कोई डिक्लेयर तौजरी अइने डिक्लेयर तौजरी Paumi singa unaba aduda hospital asida revision surgery knee mega prosthesis mai pakna pangthokraba kodom pokpi dagi waikom ningthem jauna hai Jnims ta laktringai mamangda mapalam da satuna sel kya sangna layang dure kumjali singani mapanda ahan boina surgery tawduna yor hapke ahan ba surgery tawkibagi matam loiraktuna anirak suba surgery tawnabagi matam lakpada khudong sadabu kya mayungna ke adubo awaba polum singa si Jnims na thang thabire state asida Jnims leiramba asima aikoi khudimaki sauthok saningai ni hainasu mahangna makatake Mapanda treatment piriba aduga satna bagi angkadi khudung jabale vidir mawanda khidama ai don wa ba kana patient bari lemba su ya ba Manipuri da kajin kwa chin tungna adona khoi ge hoji ke print and electronic media gi lengbi le ba khwai khuna mangna songi chebao chida kai mo message matang pibiraga Jnims ki orthopedics kana da ortho department da leba khoi ge doctor bungo ais angam bora amba suma ki timjana yamwana ai hone biraga ai almost tarik kulhum do des tarik tram pande emit tawjabane tarik kulhum do da operation loikhre operation loraga ai huji chatpa sar karom tawdu su je pachat pangam ai huji Amaromda operation adubu mai pakna pangthokpada achauba thodang lokiba Jnims ortho department ki senior resident Dr. Ais Angambana hai mamangai matamda khudong khongda bone cancer narakpa matamda nariba saruk adu kaktuna lainglamki adubu saukhalakpagi matungina anaba mafam aduda leiba cancer cells sing hanthanduna surgery tawagi thabak pangthoknarki hospital asida tha asigi tara mapanda waikhom ningthemjau admit taruklaba matungda tha asigi kunga humdoida mai pakna operation pangthokibani ahanba pangthokpa operation dagi revision hena yamna lui haina launai mapalam da chatuna knee surgery tawnaramba adu haukiba sahi mangarom dagi Jnims da laying sathare ana-layeng asigi damak miyamna mapalam da satrabasu yare haina mahagna makataki Sigumba akoi surgery meeyam si tawbangam ise akoina confidence lakadagi akoi Jnims sai pabung na supan bigre hana knee replacement 2017 da Jnims na Manipur gi pai hana tawgibni knee replacement se hana print media da loina phongrabni aduga akoi hujik phokta mayam ama sigumba knee replacement hip replacement haidi hangshin bagi surgery se Jnims da tattana tawriba adugi marak sida akoina adugi
mayam se tawrakpadagi akoina si ki surgery achouba haji mi atai mafamda tawbanga maroi si tawroroi hena hairakpa surgery even si one of the first in north east hena akoina chudum highway si ki surgery se kanam ta tawna tri aduna andu akoina tawbangam basida akoina mayam da khangning bagi adregi akoigi state ta lairiba mi mayam si ki akoi awa ana haji ki pabung na hairiba si mayam se thengna base akoi sida Jnims ta tawba yare haiduma khanghanimba adune akoina samlapna haijarise Panmayavadi Hospital asida mai pakna revision surgery knee mega prosthesis pangthokhre waikom ning themjau Imphal West district manung sana leiba kodompok pidagini mahak hojik sahi humfugamanga sure operation adu mahaki oithangba khongda surgery pangthokibani